ꯕꯨꯠ ꯂꯨꯍꯧꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 30ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯌꯥꯝꯗ ꯆꯥꯡ ꯅꯥꯏꯅ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯁꯦꯀꯔꯅ ꯍꯥꯏꯔꯛꯑꯦ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯤ ꯃꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯇꯥꯛꯀꯗꯕꯅꯤ꯫ ꯙꯅꯄꯇꯤꯅ ꯈꯨꯝꯃꯤ, ꯃꯣꯏ ꯄꯥꯕꯨꯡ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯄꯤꯔꯣ, ꯅꯆꯥꯁꯦ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯂꯥꯎ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯔꯒ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯣꯜ ꯇꯧꯏ ꯏꯂꯤꯖꯥꯕꯦꯊ꯫ ꯄꯥꯎꯊꯥꯡ ꯑꯃꯨꯛ ꯇꯧꯗ꯭ꯔꯁꯨ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯨꯔꯦꯁꯇ꯫ ꯐꯣꯟꯗꯣ ꯑꯍꯥꯟꯕꯗꯗꯤ ꯄꯥꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ 3ꯂꯛ 4ꯂꯛ ꯈꯤꯡꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯜꯂꯣ, ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? 3ꯂꯛ 4ꯂꯛ ꯐꯣꯟ ꯇꯧꯕꯕꯨ ꯄꯥꯛ ꯍꯦꯛ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯁꯤꯕꯨ? ꯑꯩꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯗ ꯉꯥꯏꯔꯤ, ꯀꯦꯟꯇꯤꯟꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯐꯝꯃꯤꯟꯅꯕꯅꯤ꯫ ꯀꯣꯜꯁꯨ ꯁꯥꯏꯂꯦꯟ ꯊꯝꯕꯅ ꯐꯣꯟ ꯂꯥꯛꯄ ꯇꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯦꯚꯣꯏꯗ ꯇꯧꯅꯤꯡꯕ ꯐꯥꯎꯔꯕ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ, ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯅꯤꯡꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ, ꯇꯉꯥꯏ ꯐꯗꯅ꯫ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯔꯨꯗꯅ ꯑꯗꯨꯗꯤ? ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯁꯨꯂꯣꯆꯅꯥ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯂꯣꯆꯅꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯁꯨꯔꯦꯁ ꯃꯁꯥꯗꯣ ꯅꯤꯡꯀꯨꯛ ꯅꯤꯡꯀꯨꯛ ꯂꯥꯎꯏ, ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯨꯔꯦꯁ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯨꯔꯕ ꯃꯇꯨꯡ, ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ? ꯏꯂꯤꯖꯥꯕꯦꯊꯅ ꯁꯥꯎꯅꯩ꯫ ꯐꯥꯒꯤꯔꯣ? ꯊꯥꯖꯗ꯭ꯔꯒ ꯑꯃꯔꯗ ꯍꯪꯉꯣ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯂꯤꯖꯥꯕꯦꯊ, ꯃꯥꯁꯨ ꯃꯥꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝꯞ ꯇꯧꯕꯗꯨꯗꯤ ꯂꯥꯜꯂꯤꯗꯅ? ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯁꯤꯜꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯏꯁꯨ ꯁꯥꯒꯠꯄꯅꯤ, ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯍꯟꯕꯅꯤ꯫ ꯉꯁꯤ ꯃꯥꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡ, ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯅꯪꯒꯤ ꯑꯀꯥ ꯌꯦꯡꯂꯒ ꯉꯥꯛꯇꯅꯤ꯫ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯁꯥꯏꯀꯣ ꯂꯩꯕꯤꯗꯧꯅ ꯇꯧꯔꯒ ꯀꯔꯤꯒꯤ ꯕ꯭ꯂꯦꯝ ꯇꯧꯔꯣꯏ? ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯗꯤ ꯅꯪꯅꯅꯤ, ꯅꯪꯅ ꯊꯥꯛꯄ ꯂꯥꯡꯅꯤ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯧ, ꯆꯝꯊꯣꯛꯅꯧ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯈꯤꯗꯦ꯫ ꯃꯥꯅ ꯉꯁꯤ ꯁꯥꯏꯀꯣ ꯆꯨꯔꯤꯁꯤꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯏꯅꯔꯁꯤ ꯌꯥꯔꯛꯀꯗ꯭ꯔꯣ? ꯈꯜꯂꯣ ꯅꯪꯁꯨ ꯑꯃꯨꯛꯇ꯫ ꯉꯁꯤ ꯁꯨꯂꯣꯆꯅꯥꯕꯨ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯏꯊꯤꯜ ꯄꯣꯛꯍꯜꯂꯤꯕꯁꯨ ꯅꯪꯅꯅꯤ, ꯅꯪꯅ꯫ ꯏꯂꯤꯖꯥꯕꯦꯊ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯈꯤꯗꯕꯔꯥ ꯈꯜꯂꯦ꯫ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯗꯧꯅ ꯃꯌꯥꯏ ꯀꯜꯂꯦ꯫ ꯊꯃꯣꯏꯒꯤ ꯎꯔꯤ ꯎꯄꯥꯜ ꯐꯨꯛꯈ꯭ꯔꯕ ꯑꯃꯅ ꯀꯔꯤꯒꯤꯗꯤ ꯈꯟꯊꯕ ꯉꯝꯕ ꯋꯥꯈꯜꯅ ꯈꯣꯏꯗꯤꯡ ꯈꯣꯏꯔꯥꯡ ꯆꯠꯂꯛꯑꯣꯏ꯫ ꯏꯂꯤꯖꯥꯕꯦꯊ, ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯣ? ꯅꯪ ꯅꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗ ꯅꯁꯥꯅ ꯌꯥꯕ ꯉꯝꯖꯗ꯭ꯔꯤꯗꯨꯅ ꯅꯪ ꯅꯁꯥꯒꯤ ꯏꯒꯣꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯅꯪ ꯅꯁꯥꯒꯤ ꯅꯔꯥꯜꯂꯤ, ꯃꯗꯨ ꯅꯪ ꯅꯁꯥꯅ ꯀꯟꯐꯦꯁ ꯇꯧ꯫ ꯏꯂꯤꯖꯥꯕꯦꯊ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ? ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯌꯥꯝ ꯂꯥꯟꯒꯦ ꯍꯥꯏꯁꯦ? ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯅꯨ, ꯅꯪ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ꯫ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯨꯂꯣꯆꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯛꯄ ꯅꯪꯁꯨ ꯉꯥꯏꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯀꯥꯡꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ꯫ ꯀꯦꯟꯇꯤꯟꯗ ꯆꯥꯗꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯁꯨꯔꯦꯁ
माना पामजब चादो थकप चंखिद्र वाहंग लिसिंगने उरु उरु कोलू मनुंगदा सबखारगे मतागो लेसिलले इलिजाबेना फोन हेक थमखिबगा इकान कानदना अमु अमर फोन तौसिले हेलो अमरना कॉल हेक तौरपगा फोन दो पाइखले अनीदो अवाई खुम तौने बाय अमर अइना तारिब पाउसे सुमलब्रा इलिजाबेना हाइरमबने खंगप्रे खंगे अमर मान हाइद्रिंगी हाइगे खनबु खुदिम हाइरकपसिददि असंबिदा इलिजाबेत पलकपदुदा इराय रायना खंगे हुजिक्ति पाउसे तमद्रसु लोइने खंगे तारे हाइबा अमर अमरसु इथक थकना खुमे होय सुमी इलिजाबेना हारिसिंगदो अइंगोंदा मांगजुंगना पाउसे खंगलक्ट्रिबो करिगिनो अमर बाय करिनो अइना हाइदुसे अइना नंगोंदा हानसु हाइख्रदुनि सुलोचनादा चांस अमा पियु पेसअप तौ तुंगदा अकाइबा लाकने हाइख्रदुनि मसीदा बायना याजदबनि वखल चानरत्रबसिबु कयाम कायरगे मदु अइगे पामनि नुंसिनबु खुदिमक थुंगनगने हाबिसु लैते अइना हानबसु नते मसीदी बाय अइदी तौसिनबा थवैकी ओइरदबा थबक अमदा मतम मांगनबदो पामदबदगी तंगाई फदना हाइबने अमुकसु मसीदी हाइफम थोकप्रना खले अदुबु नंगना मरम ओइरगा इमुंग अनि यंथिननबगी मरम ओइरेदो बाय लुहोंगलब मतुंग हायेंवाय अइगे लमिनगदबदो सुलोचनाने अखोई तमो इतै मोइगा लैमिनरोय करमना वखल तिनदबनी पुंची खोंगचत अमगी चमिनगने खंगद्रेदा बाय अइसु सिगी मतंगसे यौसिलादी फरे अइसु फोन थमलगे कोन अमुक वारी सानरसे होय असुमना वा मखा तानद्र सोमदना कमदौरी नुमिसिमगी नुमिदांगसे लिगला मागी कादा हिंगनिंगना कपे लिगलाना कपदो तंफाना थेमजिले अनीदो अवाई खुम तौने लिगला से कपकनु से इनमा अइदी हौखिबो पुंसिगी वारिसु कावरे इसागी हौरकपमसु अइसे युमसिदा सैदांगबिरा नत्ते लिगला अदुमना हाइगनु करिगी नंगना सैदांगबि ओइगनी इनमा अइना मफमसिदा लैबसे याम येलब्रा कनानि येले हाइबनो येतिये इनमा ngasi thokliba thongdoksigii haurupa marudi ainane aina maram odaga luna chahi kyade loinaraklaba imung anigi marisu talalabra inama ligla se to se nangna mari mukong samnadaba wa mayam mangang sibu nangi nara lete thokliba thongdoksingchida aidi mitopne lamlan bini nama aigi mafam ama नखोइना पीबीबसिना अयतप पीबोइना थोकलब्रा इनमा इनमगी लिगला कनाना नंगबु मितोमनी लमलान बिनि हाइरिनो मियोइबबु ई मरी गाक्तना मरीरो ईगी मरी खक्तना मरी नते नंगसु इनमगी इरेम खाकनि खल्लिबनि इनमा इनमगी लिगला से कपकनु येंगोय नंगी हौखिबा पुंसिना पुंसी ओइख्रसु तुंगदा लाकदबा नंगी पुंसिगी थौदोकसिंगदा इनमसु लैरि मायुक यानबा अखोयमा इचाउ चाउना लैरिङे कनानसु नंगी लाक्सबा मतिक नते इनमा अइदी हौरपुं खंगदबि सागै सलाइ लैतबिनि इनमना मफम अमसु पिबिरे इमुंगसिना इबु इकाइ कुमनबसु अदुबु इनमा अइना मरम ओइरगा हयेंवाय तुंग कोइबा फावबा येकाइ थेंगाइबगे मसक ओइदोबु ओइरदि अइ युमसि तादोक्तुना सत्खरगे इनमा नंगी वाइदो हेमल लिगला करिगी नंगना अखोइ ख्वाइबु थादोक्तुना चत्तोइनो नंग इनमबु नुक्सिद्रबो फरे आई नुक्सिद्रसु मसीनी हाइदुना ओइनजरिबा
mani matung bubu budi nang mirai bangam ladra hayo nang mani matung bu thadok tu chat pangam ladra mani matung palak paduda amukena ligla do hingning ne kape ligla na inama ai mani matung bubu bu thadok tu na chat pangam lo inama asumna numidang do tang lo loine thengji laglabo matam du da imung du da leiriba mipung khudima tumna khre ligla su ahing mikap thok tuna tumle pung baro khara helak padai da budi ligi thawai na ligla gi hakchang de thorak le budi ligi thawai na mapal da thorak le yum du da gi aduga machi mada lep laga le ngasai thokhiba lanjaw madagi तादब थौदोक्सिंग अमुक नौनना मागी पावर सिजनदुने रिविन तौदुने येंगी हंगतना ताई थोखिबा थौदोक्सिंग अदो मदु येंगदु तारुगा मथंता फिरेब अमा लौरी बुटलिलिना अई कैदौनी युमसिगी मियोइसिंगसिनदि लिगला मचा मनाव ओइना ओइ मसिदा करमना लिगलाबो ओइना लैतनब सिनगने अमरोमदा मादी अना हाना थेंनद्रिङैदगी हौना युमसिदा मसी लेंदना लेरमलबनी इलिजाबेथ अमदी सुलोचना होइना महोंदा करी तौरपा मसीसु खंदबा यादबने अदुबु मखोइना फत्तबा थबक फना तौरक्लबसु खुदिमकसे अइना ओइना लांथेंनगे खले तुंग कोइबा फावबा अइगी थवाइना लेरिङै लिगलागी दम लेपकने होय फत्तबा मखोइना लिगलागी अमदी इमुंग सिगी मायोक्ता कैदौरपा येंबा ताबने मखोइगी मायोक्ता अइना लेपकने लिली अइना लेरिङैदा लिगलाना कैदौनुंदा अवाफमदा तार अमरोमदा लिगलागी इमुंग मनु सागै नातैसिंगसिदि अमतदि लाक्थखि लाक्थबसिना मपुंग हेक फाबगा अइना मतम चारे खनबगा मतांगदुदा मागी मांख्रबा मेमोरी पुंबा हंजिलहल्लगा मागी युमदा थिनगने मतम सी फावबदी अइसु खांगलगे असि हायरगा बुटलिली अहांबा मालंगदुदा मांखि सोमदना दनपतिना अहिंगदुदा हॉस्पिटल लेना लेना मचानुपी छंगिनी हायदुना मिकुप अमा फाव तुमथदे ngasi मचानुपीना वाखल तादना बेड मथक्ता लेबसि उरगा साथीना निंगमदबा अमदि फावे दनपतिना लाक्सैदा खजिक्तदा मखोइना अइगी चाबो मिरोल थुंगदबसिगी हाक्तक्ता अइना निक्लिबा खुनेकसिंगसिसु मंगम सानद्रायबा अइ खंगी करिगुम्बा मंगम सालमलबदि अइगी इचाना ngasi ओइरबा फिबमसिबु ओइरमखिद्रा ओइरमलोय अइना तौरुबा थबक खुदिमा गंधारीना महादेवदा सनाग लेहाव कत्पगुम थोक्लबको अरेमबदा तारबा अइगी थमोइदा ओमचाकनना फावरिबा लमन खुमनिंगबगी इथिलसे करमना कोकनी अइ तुमिन लैबा यादे असि हायरगा मचिंदा मुरुम मुरुम सोन हंगतंदा कॉरिडोरदुदा चले चटखे चलगा मागी मोबाइल दु देंगगा कंटेक्ट अमा थीरगा अहिंगदुदा नंबर दो डायल तौसिल फोन दो पाइकले अनिदो अवाई खुम तौने मैडम करी लेरे असुक थेंगना जॉन थबक अमा लेरेने लानबीबगी थबकला नत्रदी नंगी मैडम दी मरम चादना अहिंगसिदा नंगोंदा फोन तौरगलोय अदुबुदी अखोइसु मैडम की मगुन हानादगी हौना चप चाना खंगीदा अइनसु नंगबु थाजबगिनी फोन तौरेसे अकुप डिटेल दो फोन थाबीरो मिसक्तुगी हयिंगमक पांथोकसो वायरसु पांथोके होय हयिंगमक पांथो कॉल बेटा कनासु खंगंदना हालो मैडम हानगी रेटुदगी खरा देंगल होइने अइ हापके थबक्तुदा माय पालो अइगी इनासिदा हयिंगी नुमिता नुंगाइबा पाउ तालो पाउदो तानिंगमना खोइरांगलबने यारे खोइरांगलबनिना
ꯈꯣꯏꯔꯥꯡꯕꯗꯨ ꯐꯅꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯜꯂꯒꯦ ꯃꯦꯗꯥꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯙꯅꯄꯇꯤꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯈꯣꯏꯁꯨ ꯋꯥꯖꯕ ꯇꯥꯕ꯫ ꯙꯅꯄꯇꯤ ꯀꯣꯔꯤꯗꯣꯔꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ICU ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯕꯨꯠ ꯂꯤꯂꯤ ꯐꯛꯂꯥꯡꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯏ꯫ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯤꯁꯤꯡꯅ ꯆꯤꯡꯕꯤ ꯕꯨꯠ, IQ ꯋꯥꯡꯕꯤ ꯕꯨꯠ ꯑꯣꯏꯕꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯣꯏꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯕꯅ ꯀꯩꯗꯧꯕ ꯌꯥꯕ ꯈꯜꯂꯤ꯫ ꯕꯨꯠ ꯂꯤꯂꯤꯅ ꯑꯣ, ꯃꯤꯁꯤꯡꯁꯦ ꯐꯔꯔꯣꯏ ꯍꯥꯏꯔꯗꯤ ꯃꯅꯨꯡ ꯍꯨꯠꯅ ꯐꯠꯇꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯂꯩꯗꯨꯅ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯃꯤꯐꯠꯇꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯅꯕ ꯂꯩꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯌꯦꯡ ꯊꯕꯛ ꯑꯃꯗꯤ ꯇꯧꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯋꯥꯏ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯊꯋꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯅꯥ ꯂꯩꯔꯤ ꯌꯦꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯂꯤꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯀꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯈꯔ ꯆꯠꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯦꯛ ꯊꯦꯡꯅꯧ ꯍꯥꯏꯗꯨꯅ ꯊꯦꯡꯅꯔꯦ꯫ ꯏꯇꯤꯟꯐꯝ ꯈꯪꯗꯕ, ꯆꯟꯅꯐꯝ ꯃꯦꯟ ꯇꯥꯗꯕ ꯃꯤꯔꯦꯜꯅꯤ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯔꯕ, ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯕ ꯃꯤꯔꯦꯜ ꯑꯃ꯫ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕ ꯕꯨꯠ ꯂꯤꯂꯤ ꯂꯥꯛꯄ ꯎꯕꯗ ꯊꯋꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯪꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯂꯥ ꯑꯩꯒꯨꯝꯅ? ꯃꯥꯅꯦ, ꯑꯩꯁꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯅꯪꯒꯨꯝꯕ꯫ ꯑꯩꯗꯤ ꯂꯝꯊꯨꯡꯐꯝ ꯂꯩꯇꯕ ꯀꯪꯉꯥꯎꯅꯔꯕ ꯃꯤꯔꯦꯜ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯪꯖꯐꯝꯗꯤ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ? ꯂꯥꯎꯔꯝꯂꯒ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯆꯪꯖꯐꯝ ꯄꯤꯅꯤ꯫ ꯑꯗꯣ ꯇꯧꯕꯇꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯄꯂꯦꯞꯐꯝ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯤꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯕꯨꯠ ꯂꯤꯂꯤꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯃꯃꯤꯠꯇ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯎꯍꯜꯂꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯤꯂꯤꯕꯨ ꯊꯥꯒꯠꯇꯕ ꯉꯝꯖꯗꯦ꯫ ꯕꯨꯠ ꯂꯤꯂꯤ ꯑꯃꯗꯤ ꯑꯅꯧꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯊꯋꯥꯏꯗꯨꯒꯤ ꯃꯃꯤꯡ ꯂꯟꯆꯦꯟꯕꯤ ꯀꯧꯏ꯫ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯂꯟꯆꯦꯟꯕꯤ, ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯗ꯭ꯔꯤ꯫ ꯄꯥꯟꯗꯝꯁꯦ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯕꯨꯠ ꯂꯩꯕꯥꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩꯌꯨ, ꯁꯥꯏꯖꯤꯟꯗ ꯁꯌꯥꯗ ꯇꯥꯡꯖꯗꯨꯅ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯤꯗꯣꯛꯂꯒ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯋꯥꯔꯛꯍꯧꯕꯅ ꯐꯠꯇ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯁꯨ ꯐꯩ ꯈꯜꯂꯤ꯫ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯤꯛꯂꯥꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗꯁꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯂꯣꯟꯅ ꯉꯁꯤ ꯑꯍꯤꯡ ꯎꯠꯅ ꯋꯥꯏꯅ ꯀꯨꯞꯇꯨꯅ ꯊꯝꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ꯫ ꯅꯣꯡꯃꯩꯕꯣꯝꯒꯤ ꯊꯕꯛꯁꯦ ꯊꯤꯡꯍꯧꯕꯅ ꯐꯩ꯫ ꯑꯗꯨꯗꯤ ꯂꯟꯆꯦꯟꯕꯤ, ꯑꯩꯒꯤ ꯄꯋꯥꯔ ꯐꯨꯗꯣꯛꯂꯒ ꯙꯅꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯦꯛꯂꯤꯕ ꯖꯣꯜ ꯍꯥꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯍꯣꯏ, ꯈꯪꯗꯣꯛꯎ, ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯨꯁꯤ꯫ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯅꯗꯅ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯕꯨꯠ ꯂꯤꯂꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯅꯨꯡꯁꯤꯠꯀꯤ ꯃꯌꯥꯏꯗꯣ ꯐꯨꯗꯣꯔꯛꯏ꯫ ꯆꯥꯏꯅꯤꯁ ꯐꯤꯂꯣꯁꯣꯐꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯤꯟ ꯑꯦꯟ ꯌꯥꯡ ꯏꯅꯔꯖꯤ ꯌꯥꯎꯕꯒꯨꯝ ꯃꯥꯒꯤ ꯌꯥꯡꯒꯤ ꯏꯅꯔꯖꯤ ꯁꯨꯡꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯕꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯍꯧꯔꯛꯂꯦ꯫
ꯃꯁꯥ ꯄꯨꯝꯕꯗ ꯄꯋꯥꯔ ꯑꯃ ꯐꯨꯗꯣꯔꯛꯏ ꯅꯨꯡꯁꯤꯠꯅ ꯁꯥꯎꯃꯣꯏ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯙꯅꯄꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯖꯣꯟ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯥꯒꯤ ꯂꯩꯐꯝꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯁꯇꯔ ꯃꯥꯏꯟ ꯑꯃꯁꯨ ꯃꯁꯥꯁꯨ ꯑꯣꯏꯔꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤ ꯈꯨꯠꯇ ꯂꯣꯡꯈ꯭ꯔꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔꯅꯤ ꯁꯦꯟꯒꯤꯗꯃꯛ ꯃꯤ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯖꯣꯟꯅꯤ ꯑꯊꯦꯡꯕ ꯑꯌꯤꯡꯗꯨꯗ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔꯗꯨ ꯃꯅꯝ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯗꯕ ꯃꯈꯩ ꯁꯥꯟꯅꯔꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯋꯥꯆꯞꯇ ꯉꯁꯥꯏ ꯙꯅꯄꯇꯤꯅ ꯊꯥꯔꯛꯈꯤꯕ ꯂꯤꯂꯥꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯍꯥꯠꯀꯗꯧꯒꯨꯝ ꯄꯥꯝꯃꯨꯏ ꯑꯗꯨꯕꯨ ꯈꯟꯅ ꯈꯟꯅ ꯗ꯭ꯔꯒꯇꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯂꯧꯔꯤ ꯃꯩꯗꯨ ꯍꯥꯏꯐꯦꯠ ꯊꯥꯔꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨ ꯑꯃꯗꯤ ꯃꯅꯝꯗꯨ ꯆꯤꯡꯁꯤꯟꯕ ꯃꯇꯝꯗ ꯖꯣꯟ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯗ꯭ꯔꯒ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯨꯇꯣꯡꯗ ꯆꯪꯈꯤꯕꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯊꯥꯗꯠꯄ ꯉꯝꯃꯤ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯤ ꯑꯔꯣꯏꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯤꯗꯒꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤꯕ ꯖꯤꯕ ꯑꯃꯁꯨ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯏꯔꯥꯛꯅꯔꯤ ꯁꯤꯒꯗꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯗ꯭ꯔꯒꯅ ꯃꯣꯏꯊꯦꯝ ꯇꯧꯔꯤ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗ ꯏꯃꯨꯡ ꯀꯌꯥꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤ ꯃꯁꯥꯃꯛ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯔꯁꯨ ꯖꯣꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯤꯂꯔꯅꯤ ꯃꯥꯗꯤ ꯗ꯭ꯔꯒ ꯍꯦꯛ ꯁꯤꯖꯤꯟꯅꯈꯤꯕꯗ ꯃꯥꯒꯤ ꯑꯦꯗ꯭ꯔꯤꯅꯦꯜ ꯔꯁ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯍꯜꯂꯤ ꯍꯌꯦꯡꯗꯤ ꯂꯤꯂꯥ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯅꯤ ꯃꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 30ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ